Hoya ha he, hoya ha ha, hoya ha he. Se Ahamba magtada the Mityeng podcast pu Mityeng tabiriba viewers simbu ahamba magtada taramna oksari ngasi pauta Mityeng podcast production gi makada angang singi oiba thoram episode 1 episode 2 ngasi pauta mapung phana nungaina pangthok chagre adubu episode 3 dagidi angang singda wari libagi program anauba fajaba program amakhak hapchagadauri angang singbu hena mabungning loksing leinabagi damakta wari libagi program ase ngasidagi ahenba program fajaba ama oigani khanna hapchabani kaigumba parents singna kaigumba ahenba program fajaba hafningba leiragazu akoida session tawbiu guideline tawbiu adomadongi isa singbu afaba lambi kereda akoi punna puminase. Good morning everybody, my name is Shaikhombi. The name of our school is Palempatha English School, Kaira. I read in class 2. The title of my poem is Nungla Ishay Nungo Churo Hanuba Hanubi Tautaro Langsing Maton Tumadlo Unam Pakong Kunjaro Kobu Kong Nung O Lojing Nung. Thank you. Hey bro, atopa. Haite. Hey, ngata ba atopa dance to boy say sakpa hey bro. Thank you. Thank you. Hello everybody, my name is Tampa. I read in class 5. The name of our school is Amutombi Developed English School. The title of my poem is Kombire. Kombire. Sayang balam felnawa kombire. Sayang balam felnawa kombire. Lerang nasu yengoga kabrang higok manbalay. Singel na uraga laramnan gi wakal na thamoy changjak patui anok banong gi machuni sathek ngai na satpani lamda sajibu lakpada hanong na liling chatlaba lamfel kogwa lamdamni sachar kombire kombire aina yaningle agi thawai na khoidare sajibu tha lakpada kungi charaw banang naba kombire le sa tam lage learning thok sana mahi sidaba imala mera sidabe ni masai kong no changjarage thawai tan. Thank you. Hey. Hey. Hey saku na. Tal Padi phabra. mate mo bhai. Saku na mate. Ngasi hayen khu thekta phong do ke khalingai oi ki gadra pa kha chai lam lan bi ka nagi sina da tu min usina da nang misum hai ba mi nok to nangi bi ko khuna kap chai thana na nok chai mang na tai bang ani mak ta su matang ni sei ben chunjarage. Thank you. Good morning everybody. My name is Jaifabi. I read in class 4. The name of our school is Kairak Upper Primary English School. The title of my poem is The Rabbit. The rabbit, Mr. Rabbit, has a habit that is very cute to see. He wrinkles up and crinkles up, has little nose at me. I like my little rabbit. We have a not loafer, making fast at each other. Thank you. Thank you. Thank you. Kurumjari punamakpu aigi ming alphabet kawe ai class 4 kari aigi school gi maming the Southern Valley Standard English School kaira aina thija gadaba saiden asigi maming Shirolili Shirolili bajina de engoda Shirojing de sale hai Shirolili phajai hai Shirojing de natana atai mafam amada Shirolili hauda hai hayeng aina chauraga imanaba kayaga Shirojing dong kaduna liliang bacakan. Thank you. Atai hey bro sayang ata ba atopa kari hey. Atopa hai te Hai. Hey tia. hai te Dance hai tia. hai te Wari live hai tia. hai Mukpudi. Ya. Dialogue ti. Kurumjari punamakpu ai class aigi ming malengambi kawi ai class 5 tamli aigi school gi maming na the Southern Valley Standard English School aina ngasi thija dori ba sayang asigi maming na sanalebakta pokpani sanalebakta chawadi tekenjari jadona narasinga irabo lingthoi ngambi gai dilu makhoi gi macha masuni akoi manipur haibase sanana mayung kabalam lupada ma feloi balam bagya chandra gi fokna farm si larabi gi sanafa lamdam si da pokpani akoi manipur haibase thauna kaida watana ayamba singda sangani laingda kari noptuna himchaya tamba on gani thauna da kari tangduna manipur nupi bo hanthani Thobigi michet mutriye sakti khongang lagi ya. Khitang da hai.
ꯅꯨꯡꯁꯤ ꯆꯤꯛꯂꯤ ꯆꯦꯠꯅ ꯄꯥꯏ ꯑꯩꯒꯤ ꯑꯣꯏꯒꯦ ꯂꯦꯞꯈ꯭ꯔꯕ ꯂꯥꯏꯕꯛ ꯑꯅꯤ ꯆꯤꯟꯅꯅ ꯊꯃꯣꯏ ꯊꯃꯣꯏ ꯑꯃ ꯑꯣꯏ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯉꯝꯈ꯭ꯔꯦ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯈꯪ ꯊꯃꯣꯏꯗꯣ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯈꯪꯉꯦ. Good morning, everyone. My name is. My name is Masana. I read in. I read in nursery. The name The name of our our school school is is the Southern Valley the Southern Valley Standard English School. School. The title of my poem. The title The title of of my poem poem is. is Sayang kami kayo no. giraffe. Di bahura. Giraffe. Murti isang duna. Gap shake tuna sabadi. Atay ama saninga. Laita baraha yune. Giraffe. Bra. Thank you. Thank you. Saya siapa bro? Hai. Sakto. Chicken chaningi. Momo chaningi. Yang chaningde. Hantang maragdi. Imana larik to pawai. Putoke tawi. Kapna bahaudan. Thank you. Ya. Nanti henap ayo ko. Thank you. Good morning everyone. Good morning, everyone. My name is. My name is Biju. I read in I read in class. class nursery. The name of our school is School Hairo. the Southern Valley Standard English School. The title of The title of my rhyme is Hairo. Rose. Okay, Rose. Tinh khang pan bi rose. Nụ xịt nải cây yên na. Giờ gôi sa bi rose. Rose. Okay, thank you. Rose kaina. Saya siapa bro? Hay tê. Naan to ba bro? Hay tê. Matang de hayo ko. 자, 양 하랴. Thank you. Thank you. Thank you. Kalau bisa ikut mampu. Phangre pun mapu. Ay iming. Tom thingan ba. Ay class. A class KG. Ay school maming. A school maming. The Southern Valley Standard English School kara. Ay ngasi tijaga daw liba. Ngasi sida darbe sareng. Maming hairo. Thabang ka ba. Hauro. Hoya ha he. Hoya ha. Hoya ha he. Se na se. Isa sagalo. Kunjau na ba sa se. Lai song na ba sa se. Kuna sa ba jagoi. Nong trai jagoi kawi. Hoya ha he. Hoya ha. Hoya ha he. Se na se. Isa sagalo. Kunjau na ba sa se. Lai song na ba sa se. Kuna sa ba jagoi. Nong trai jagoi kawi. Hoya ha he. Hoya ha. Hoya ha he. Se na se. Isa sagalo. Ho isa sagalo. Ojale. Thank Thank you. you. Saya makari hay. Rồi đây. Thà giấy nạp mò ra. Ya. Kasi ko masay. Thà giấy nạp mò.
Thazagin nasa morambi morambi mapari ubi sanam panganba sachilaw samin silaw. Roger. Thank you. Thank you. Good morning, everybody. My name is Sirona Jemba. I read in Binasari. Title of my poem is Uday Jawba Funani Manapong Mahanoni Te Nawa Gajamaki Tenawa Hanau Namalaga Tenawa Naharawi. Thank you. Good. Very good tare. Thank you. Thank you. ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯥꯔꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 2 ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡ ꯗ ꯁꯥꯎꯗꯔꯟ ꯕꯦꯂꯤꯟ ꯁ꯭ꯇꯦꯟꯗꯔꯠ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯃꯃꯤꯡ ꯑꯁꯤ ꯆꯦꯒꯤ ꯍꯤ ꯏꯃꯥ ꯌꯦꯡꯉꯣ ꯑꯁꯦ ꯅꯣꯡꯅ ꯋꯥ ꯋꯥ ꯆꯨꯔꯤ ꯑꯁꯦ ꯗꯗꯥ ꯌꯦꯡꯉꯣ ꯑꯁꯦ ꯏꯁꯤꯡꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯁꯦ ꯏꯕꯥꯅꯤ ꯁꯥꯟꯅꯁꯤ ꯆꯦꯒꯤ ꯍꯤ ꯇꯧꯍꯟꯁꯤ ꯗꯗꯥ ꯅꯪꯅ ꯁꯥꯕꯤꯌꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯣ ꯆꯦꯒꯤ ꯍꯤ ꯇꯧꯕꯤ ꯁꯥꯟꯅꯁꯤ ꯖ꯭ꯔꯤ ꯆꯦꯜꯍꯟꯁꯤ. Thank you. 이세 마티엠 사모. 세 저번 사모. 아예 그냥 하려고. 세. Thank you. Thank you. Good morning, everybody. My name is Korman B. I read in class 2. The name of our school is Palembantau English School Kaira. The title of my poem is Thona Layuki Ganu. Thona Layuki Ganu, Thona Hanbatau Ganu. Amde Haiba Tabakta Hanna. Amde Haiba Tabakto Hanna no. Hanna do. Hotnaraga ngamdaba thaba ama leitedo sini haina kiradi hanna sibani maram chaba chumbada thona lingjel handana pirep chena lepudo thona le yuki ganu thona hanba tau ganu ngamde haiwa thabakta hanna hotnaudo hotnaraga ngamdaba thaba ama leitedo sidi lower ama wali 뭐지 쉐로. aw 싹싹도로. 시다바기 마수니 라이닝 타오기 마짜니 노마다 복바 마짜나 니니 지바 하우나데 가오바라 가오파디다. Thank you. 오케이 양해래. 아예 마탕도 해나 파지나 파르고. 나타나 봐. 자. Thank you. Thank you. Angangsa nakoi ngasidi wari ama liba tare wari tasiko wari taba hainagadra noi isai sakpa haibra saireng thiba hai natra dudi wari taba su haiba tare ko aina nakoi da hojik ligadurbi wari se masi nakoi munna taraga hayeng nakoi na chawraba matamdo aduda mingonda ngasi aina nakoi da liriba sumhaina लिथोक ngamnanaba yamna munna tahogadabani ko yan tarabra adudi yengo aina ligadoriba wari sigi mamingna lausing laibi lainingbi kawi lausing laibi lainingbi khangagadra wari maming lausing laibi lainingbi haibani ko lausing laibi lainingbi aina hanjin da hairibasi karigeno nakoi kaudanabani hayeng nakoina chawroklaba matam aduda kaidogani wari si lausing laibi lainingbi kauba wari ama libi gene haida namanabi mayam laibada namanaba mayam laibada nakoina wari si lithokpa ngamnanaba maming si kaudanabani ko kyan tare ko dudi tarasi lausing laibi लाइनिंग भी हरी बिसी कनानो हैबदो मथंग मथंग वारी सिदा यावरागनी को मतम अमदा यामना थापना लैबा अदुंबा खैगी
ꯈꯨꯡꯒꯪ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤꯁꯤ ꯃꯆꯥ ꯑꯃꯈꯛꯇ ꯄꯣꯛꯏ ꯃꯆꯥꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯥꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯖꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯕꯅꯤ ꯀꯣ ꯈꯨꯡꯒꯪ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯕꯨ ꯃꯥꯅ ꯌꯥꯝ ꯆꯦꯠꯅ ꯊꯥꯖꯖꯕ ꯅꯤꯡꯖꯕ ꯑꯣꯏ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯝꯕ ꯂꯥꯏ ꯏꯁꯣꯔ ꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯜꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯂꯥꯏ ꯍꯥꯏꯕꯁꯤ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯜꯂꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯅ ꯊꯥꯖꯖꯩ ꯂꯥꯏꯔꯔꯕꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯧꯅꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯖꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯌꯨꯝ ꯄꯥꯟꯖꯔꯛꯑꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯄꯥꯟꯖꯔꯛꯂꯕꯁꯨ ꯃꯈꯣꯏ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯃꯆꯥꯁꯤ ꯎꯅꯤꯡ ꯃꯤꯒꯤ ꯑꯉꯥꯡ ꯎꯔꯒ ꯃꯤꯒꯤ ꯃꯆꯥ ꯄꯝꯕ ꯎꯔꯒ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯂꯛꯆꯕ ꯍꯥꯏꯕꯗꯨ ꯐꯥꯎꯕꯗꯒꯤ ꯑꯁ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯨꯃꯥꯏ ꯃꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯆꯤꯟꯅ ꯁꯣꯟꯖꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯉꯥꯡꯗꯤ ꯃꯈꯣꯏꯁꯤ ꯐꯪꯖꯗꯗꯅ ꯑꯉꯥꯡ ꯄꯣꯛꯇꯗꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯑꯉꯥꯡꯁꯤ ꯄꯥꯝꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯉꯥꯡꯗꯨ ꯎ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯉꯥꯡꯁꯤ ꯌꯥꯎꯗꯅ ꯃꯃꯥꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯈꯣꯏ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅ ꯃꯆꯥ ꯂꯩꯇꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯀꯩꯗꯧꯏ ꯉꯁꯥꯏ ꯃꯃꯥꯁꯤꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯇꯥꯔꯤꯕ꯭ꯔꯣ wari tari ko naming kari kawi hayo biju nakhot lieng dana tumin na wari taw ko yango hojik mama si kari tawrage hadna mana ningjari bi lairembi se masi yamna thaujal haibi adumba lairembi amani lairembi sina nongmadi hojik hariba mama sina lairembi sigi nongma kangdana ningjaba shonjaba mahaki thaugal seba haiba tare tawjaba mayam sida lairembi sina pelladana nongmadi kari haigi hana nupi nangna aibu asuki matik nungsina aigi damakta khanbiri harga nangna seba tawbiriba mayam se masi ai pumpen pelle nangna tawbiriba seba simuk ai pen base masi ani sudre aduna ngasidi ai wa ma hage karino haiba taragadi nangna aingondagi nangna ningjariba lai aingondagi lairimbi aingondagi apamba niningba bora ma piu niu aina madugi bordo thungnanaba soidana pibi gani haidana haire ngasai khungangda laijabi mamasi nupisina kari khali as aina ningjariba aina nungsina nongma kangdana seba tawjariba aigi lairembi sina ngasi aingonda takpiriba wafamsi yamna mamal yamba wafamni ai mahangna niu haina haribasi karibu ni sige khalle asum khanduna lairaba matamduda kaidore nupisina mabukningda tin kut yo tharaga ngak khalli adudi lairembi imana hangna ngasi takpiriba aingonda haibiriba wafamsidi asukki matik mamal yame aina nibada kari haina ni sige ai khanfam khangdre aduna ngasi aing simatang aigi yum iral yaida icha leiriba imau leiriba tana jari haraga aduga hayeng inung ngalakpa matam aduda lairembi gi nakta laksari haraga aina ningjaba
ꯀꯔꯤꯅꯤ ꯁꯤꯒꯤ ꯈꯟꯖꯕꯗꯣ ꯑꯩ ꯂꯥꯏꯔꯦꯝꯕꯤꯗ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯆꯔꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯁꯤꯃ ꯑꯩ ꯉꯥꯏꯔꯒꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗꯒꯤ ꯅꯤꯅꯤꯡꯕ ꯕꯣꯔꯗꯣ ꯅꯤꯔꯣ ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯥꯏꯕꯤꯔꯦ ꯃꯗꯩꯗꯤ ꯅꯨꯄꯤꯗꯨ ꯉꯁꯥꯏ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯌꯨꯝꯗꯨꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯆꯥ ꯃꯃꯧ ꯂꯩꯕꯗꯨꯗ ꯇꯥꯟꯅꯔꯔꯦ ꯆꯥꯁꯥ ꯃꯧꯁꯥ ꯑꯩ ꯅꯈꯣꯏꯒ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯅꯪꯅ ꯅꯤꯡꯕꯗꯨ ꯐꯣꯡꯗꯣꯛꯎ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯍꯤꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯈꯟꯖꯔꯦ ꯍꯥꯏꯔꯒ ꯂꯥꯠꯆꯔꯤꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯉꯣꯟꯗ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯁꯦꯜ ꯈꯥꯡꯗꯅ ꯍꯣꯠꯅꯕꯤꯕ ꯑꯋꯥ ꯅꯪ ꯀꯌꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯊꯤꯗꯅ ꯑꯩꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯤꯕꯁꯦ ꯃꯁꯤ ꯑꯩꯍꯥꯛ ꯄꯦꯜꯂꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯄꯤꯁꯤꯒꯦ ꯈꯟꯕ ꯃꯇꯝꯗ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯅꯤꯖꯔꯛꯂꯕ ꯃꯇꯝꯗꯨꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯄꯤꯒꯦ ꯈꯜꯂꯤꯕꯁꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩ ꯈꯪꯉꯣꯏꯗꯕꯅꯤꯅ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ ꯅꯪꯅ ꯅꯤꯔꯤꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗු ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩ ꯆꯞ ꯌꯨꯡꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯏꯆꯥ ꯏꯃꯧ ꯂꯩꯕ ꯅꯈꯣꯏꯒ ꯀꯔꯤ ꯅꯤꯁꯤꯒꯦ ꯇꯥꯟꯅꯔꯨꯒꯦꯅ ꯑꯩ ꯂꯥꯛꯑꯕꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯄꯥꯝꯕꯁꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯆꯥꯒ ꯃꯃꯧꯒ ꯑꯅꯤꯁꯤꯅ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯔꯤꯕꯅꯣ ꯏꯃꯥꯅ ꯅꯤꯒꯗꯕꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯦ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯐꯖꯕ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯁꯦꯒꯥꯏꯔꯕ ꯅꯣꯡ ꯌꯨꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯂꯩꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯃꯟꯈ꯭ꯔꯦ ꯏꯃꯥꯅ ꯏꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯒꯤ ꯏꯃꯥꯒꯤ ꯏꯁꯣꯔꯗꯨꯗꯒꯤ ꯑꯃꯨꯛꯇꯪ ꯅꯤꯕꯤꯔꯣ ꯐꯖꯔꯕ ꯌꯨꯝ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯏ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯅꯪꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯌꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯄꯣꯛꯄꯤꯁꯤꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯁꯦ ꯐꯅꯗꯤꯃꯛ ꯀꯨꯏꯔꯗ꯭ꯔꯅꯦ ꯅꯪꯁꯨ ꯈꯜꯂꯨ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯇ ꯉꯁꯤ ꯐꯥꯎꯕ ꯏꯆꯥ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯗꯅ ꯂꯩꯔꯛꯄꯁꯤ ꯃꯇꯝ ꯁꯥꯡꯂꯦꯗꯅ ꯑꯗꯨꯅ ꯏꯃꯥꯅ ꯉꯁꯤ ꯏꯃꯥꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯒꯤ ꯅꯤꯒꯗꯧꯔꯤꯕ ꯕꯣꯔꯗꯣ ꯃꯗꯨ ꯌꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯇ ꯑꯃꯨꯛꯇꯪ ꯏꯆꯥ ꯑꯃꯇꯪꯗꯤ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯕꯣꯔ ꯅꯤꯍꯟꯁꯤꯅ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏ ꯐꯖꯔꯕ ꯌꯨꯝ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯐꯖꯔꯕ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯐꯪꯅꯅꯕ ꯁꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕ꯭ꯔꯥ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃꯇꯪ ꯃꯤꯠꯇ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯅꯤꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯕꯣꯔ ꯑꯅꯤ ꯁꯨꯔꯕ꯭ꯔꯥ ꯑꯅꯤꯗꯨ ꯍꯣꯔꯦꯟ ꯀꯩꯗꯧꯔꯨꯗꯧꯔꯤ ꯃꯃꯥꯗꯨꯅ ꯅꯤꯔꯨꯗꯣꯏꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯕꯣꯔ ꯑꯃꯈꯛꯇ ꯅꯤꯌꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯇꯝꯗꯨꯗ ꯃꯃꯥꯁꯤꯅ ꯀꯔꯤ ꯈꯜꯂꯤ ꯈꯨꯡꯒꯪꯗ ꯏꯆꯤꯛ ꯆꯤꯛꯅ ꯅꯥꯏꯇꯣꯝ ꯁꯥꯖꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯖꯔꯛꯂꯕ ꯋꯥꯅ ꯈꯥꯡꯖꯔꯛꯂꯕ ꯃꯃꯥꯗꯣ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯅꯤꯖꯕ ꯌꯥꯏꯗꯅ ꯑꯩꯅ ꯄꯥꯝꯕ ꯑꯃꯇꯪ ꯀꯔꯤ ꯂꯩ ꯉꯁꯥꯏꯒꯤ ꯂꯥꯏ ꯅꯤꯡꯖꯕꯤ ꯈꯨꯡꯒꯪꯗ ꯂꯩꯕꯤ ꯂꯥꯏꯔꯖꯈ꯭ꯔꯕꯤ ꯃꯃꯥꯗꯣ ꯅꯨꯄꯤ ꯑꯗꯣ ꯀꯩꯗꯧꯏ ꯃꯍꯥꯛꯁꯤ ꯃꯃꯤꯠ ꯑꯅꯤꯃꯛꯁꯤ ꯎꯕ ꯐꯪꯗꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯏ ꯃꯤꯇꯥꯡꯕꯤ ꯍꯥꯏ ꯃꯤꯠ ꯎꯗꯕꯕꯨ ꯃꯤꯇꯥꯡꯕꯤ ꯍꯥꯏꯗꯅ ꯆꯨꯝꯕ꯭ꯔꯥ
ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯗꯨ ꯈꯨꯡꯒꯪꯗ ꯂꯩꯖꯔꯕꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯖꯕꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯆꯥꯒ ꯃꯃꯧꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯁꯤ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯇꯥꯡꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯀꯔꯤ ꯈꯜꯂꯤ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯥꯅ ꯕꯣꯔ ꯑꯃ ꯅꯤꯔꯦ ꯏꯃꯧꯅ ꯕꯣꯔ ꯑꯃ ꯅꯤꯔꯦ ꯑꯗꯨꯕꯨ ꯕꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯄꯤꯒꯗꯧꯔꯤꯕꯁꯤ ꯑꯩꯅ ꯅꯤꯔꯨꯒꯗꯧꯔꯤꯕꯁꯤ ꯑꯃꯠꯇꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯃꯃꯜ ꯂꯩꯒꯗꯕ ꯕꯣꯔꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯠ ꯑꯅꯤꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯅꯤꯕ ꯌꯥꯏꯅ ꯆꯨꯝꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯣꯔꯁꯤ ꯀꯌꯥ ꯇꯥꯔꯦ ꯑꯍꯨꯝ ꯁꯨꯔꯗ꯭ꯔꯥ ꯃꯃꯥꯗꯨꯒꯤ나 ꯃꯃꯤꯠ ꯇꯥꯡꯕꯗꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯍꯟꯕꯤꯌꯨ ꯁꯤ ꯍꯥꯏꯅ ꯅꯤꯔꯒꯦ ꯈꯜꯂꯦ ꯃꯆꯥꯅꯨꯄꯥꯗꯨꯒꯤ나 ꯑꯩꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯦ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯕ ꯂꯛꯂꯛ ꯂꯥꯎꯔꯕ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯂꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯒꯦ ꯈꯜꯂꯦ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯧꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯦ ꯏꯃꯤꯠꯇ ꯑꯉꯥꯡ ꯎꯔꯛꯇꯕꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯑꯉꯥꯡ ꯌꯦꯡꯂꯒ ꯈꯪꯉꯛꯄꯁꯤ ꯋꯥꯔꯦ ꯑꯉꯥꯡ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯕꯣꯔ ꯑꯍꯨꯝ ꯁꯨꯔꯗ꯭ꯔꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯒꯗꯕꯗꯤ ꯁꯨꯝꯇꯪꯒꯤ ꯕꯣꯔ ꯀꯌꯥꯅꯣ ꯑꯃꯈꯛꯇꯅꯤ ꯑꯗꯨꯗꯤ ꯕꯣꯔ ꯑꯃꯈꯛꯇ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯔꯦ ꯃꯃꯥꯁꯤꯅ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯆꯪꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯁꯤꯗ ꯃꯃꯤꯠ ꯑꯅꯤꯁꯤ ꯎꯏꯁꯤꯜꯂꯒ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯕꯣꯔ ꯅꯤꯕ ꯀꯔꯤꯅꯤ ꯁꯤꯒꯦ ꯍꯥꯏꯔꯨꯒꯗꯧꯔꯤꯕ ꯃꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯈꯜꯂꯒ ꯂꯥꯛꯑꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯤꯡꯖꯔꯤꯕꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯤ ꯏꯁꯣꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯕ ꯃꯇꯝꯗꯨꯗ ꯀꯔꯤ ꯍꯥꯏꯔꯔꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯃꯥ ꯍꯦꯛ ꯎꯕꯗ ꯅꯨꯄꯤꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯍꯥꯏ ꯏꯅꯥꯏ ꯅꯨꯕꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯕꯣꯔ ꯑꯗꯨ ꯅꯪ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯅꯤꯔꯒꯦ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯣ ꯑꯩ ꯃꯗꯨ ꯅꯪꯅ ꯍꯦꯛ ꯅꯤꯔꯛꯄꯒ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯄꯥꯝꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯉꯥꯏꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯍꯔꯥꯎꯅꯤꯀꯣ ꯅꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯗ ꯍꯦꯛ ꯅꯤꯕ ꯃꯇꯝꯗ ꯄꯤꯔꯒꯦ ꯍꯥꯏꯗ ꯉꯥꯏ ꯂꯩꯔꯕꯗꯤ ꯅꯣꯏ ꯍꯔꯥꯎꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯉꯥꯏꯕꯒꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯁꯛꯄꯤ ꯏꯃꯥꯋꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯉꯁꯤ ꯅꯤꯖꯒꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯆꯗꯦ ꯌꯥꯝꯅ ꯆꯝꯕ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯅ ꯅꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯏꯂꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯗꯕ ꯕꯣꯔꯅꯤ ꯃꯃꯜ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯟꯗꯣꯛꯍꯜꯂꯦ ꯐꯔꯦꯅꯦ ꯃꯃꯜ ꯌꯥꯝꯕꯁꯨ ꯑꯣꯏꯁꯅꯨ ꯌꯥꯝꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯉꯥꯏ ꯂꯩꯔꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯅꯤꯡꯕꯤ ꯍꯥꯏꯕꯗꯨ ꯅꯨꯄꯤꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯕꯣꯔ ꯅꯤꯕ ꯍꯧꯔꯛꯏ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯔꯁꯤꯀꯣ ꯃꯥꯅ ꯅꯤꯔꯛꯑꯦ ꯀꯔꯤ ꯍꯥꯏꯅ ꯑꯩꯅ ꯅꯤꯖꯒꯗꯧꯔꯤꯕ ꯑꯩꯒꯤ ꯕꯣꯔꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯐꯖꯔꯕ ꯁꯅꯥ ꯁꯪꯒꯥꯏ ꯑꯃꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥꯔꯤꯕꯨ ꯑꯣꯏꯔꯣ ꯃꯃꯣꯝꯕꯨ ꯑꯣꯏꯔో ꯑꯩꯒꯤ ꯏꯁꯨ ꯑꯃ ꯄꯝꯂꯦ ꯍꯥꯏꯔꯒ ꯄꯣꯔꯦ ꯍꯥꯏꯔꯒ ꯑꯉꯥꯡꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯨꯃꯥꯡꯗ ꯂꯩꯖꯕꯗꯣ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯉꯁꯤꯁꯤ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯁꯨꯝꯍꯥꯏꯅ ꯍꯥꯏꯔꯒ ꯄꯤꯔꯣ ꯍꯥꯏꯗ ꯃꯥ ꯃꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯅꯤꯗꯦ ꯃꯥꯒꯤ ꯃꯕꯨꯛꯅꯨꯡꯗ ꯈꯟꯖꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯦ ꯑꯗꯨꯗꯤ
ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ꯅꯤꯔꯤꯕ ꯕꯣꯔꯗꯨ ꯌꯥꯝꯅ ꯐꯖꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯥꯡꯊꯅ ꯂꯩꯔꯒꯅꯨ ꯅꯪ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯗꯨꯅ ꯅꯪꯒꯤ ꯕꯣꯔꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯞꯅꯃꯛꯇꯕꯨ ꯅꯪꯅ ꯍꯦꯛ ꯅꯪꯒꯤ ꯅꯌꯨꯝ ꯅꯔꯥꯟ ꯌꯥꯏꯗ ꯊꯨꯡꯕꯒ ꯑꯩꯅ ꯐꯪꯍꯜꯂꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯣ ꯍꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯤꯖꯔꯤꯕ ꯕꯣꯔꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝ ꯏꯔꯥꯜꯌꯥꯏ ꯌꯧꯖꯕ ꯃꯇꯝꯗ ꯐꯪꯂꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝ ꯏꯔꯥꯜꯌꯥꯏꯗ ꯄꯥꯡꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯟꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯒ ꯃꯥ ꯆꯠꯈ꯭ꯔꯦ ꯕꯣꯔꯗꯨ ꯅꯤꯈ꯭ꯔꯦꯀꯣ ꯃꯥꯅ ꯅꯤꯈꯤꯕ ꯕꯣꯔꯗꯨ ꯀꯩꯗꯧꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯎꯗꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯐꯖꯔꯕ ꯁꯅꯥ ꯁꯪꯒꯥꯏ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝ ꯐꯖꯔꯕ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯀꯩꯗꯧꯕ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯐꯪꯖꯗꯕ ꯃꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯃꯁꯨ ꯅꯨꯄꯥ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯄꯝꯃꯦ ꯍꯥꯏꯔꯒ ꯄꯣꯔꯦ ꯍꯥꯏꯔꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯑꯒ ꯆꯠꯆꯕꯗꯣ ꯎꯕ ꯐꯪꯖꯔꯒꯦ ꯍꯥꯏꯅ ꯃꯥꯅ ꯅꯤꯖꯈꯤꯕꯅꯤ ꯕꯣꯔꯗꯨ ꯈꯪꯍꯧꯔꯦꯀꯣ ꯑꯗꯨꯒꯤ ꯕꯣꯔꯁꯦ ꯃꯁꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝ ꯇꯥꯅ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ ꯀꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯔꯒ ꯂꯥꯛꯑꯝꯕꯅꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯥꯔꯒ ꯂꯥꯛꯑꯝꯕꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯊꯣꯡꯒꯥꯜꯁꯤ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯁꯤ ꯇꯔꯪꯅ ꯎꯕ ꯐꯪꯉꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯔꯪꯅ ꯎꯕ ꯐꯪꯂꯛꯑꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯐꯖꯈ꯭ꯔꯕ ꯁꯪꯒꯥꯏ ꯌꯨꯝ ꯑꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯛ ꯂꯥꯎꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯖꯥꯏꯒꯣꯏꯅꯨꯡ ꯑꯁꯤꯗ ꯁꯥꯔꯒ ꯂꯩꯔꯝꯕ ꯎꯔꯦ ꯑꯗꯨꯒꯨꯝꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯁꯨꯃꯥꯡꯗꯨꯃꯛꯇꯗ ꯀꯩꯗꯧꯋꯤ ꯉꯁꯥꯏ ꯃꯃꯧꯗꯣ ꯑꯗꯨꯅ ꯀꯩꯗꯧꯕ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃꯈꯛ ꯄꯝꯃꯦ ꯍꯥꯏꯔꯒ ꯃꯥꯅ ꯇꯤꯡ ꯆꯥꯎꯔꯣ ꯍꯥꯏꯗꯅ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯤ ꯄꯦꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯦꯟꯊꯣꯛ ꯍꯥꯏꯔꯒ ꯃꯃꯥꯁꯤ ꯑꯣꯛꯆꯩ ꯏꯃꯥ ꯅꯪꯅ ꯕꯣꯔꯁꯤ ꯀꯔꯝ ꯍꯥꯏꯅ ꯅꯤꯔꯨꯕꯒꯤꯅோ ꯉꯁꯥꯏ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯏꯔꯕ ꯃꯜꯂꯕ ꯅꯣꯡ ꯌꯨꯔꯕ ꯂꯧꯀꯥꯡ ꯆꯥꯔꯕ ꯃꯇꯦꯛ ꯇꯦꯛꯂꯛꯑꯕ ꯀꯤꯟꯊꯒꯗꯧꯒꯤ ꯉꯥꯏꯔꯕ ꯑꯗꯨꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯁꯤꯗ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯝꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃꯁꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯏꯃꯥꯅ ꯅꯤꯔꯤꯕ ꯕꯣꯔ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯅꯃꯛꯇ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯅꯤꯡꯕꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯃꯥꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯕꯣꯔ ꯑꯃꯈꯛ ꯅꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯉꯥꯟ ꯑꯃꯃꯝ ꯍꯥꯏꯕꯗꯣ ꯃꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯍꯜꯂꯒ ꯕꯣꯔ ꯑꯃꯈꯛꯇ ꯑꯣꯏꯍꯜꯂꯒ ꯃꯥꯅ ꯅꯤꯖꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯇꯣꯉꯥꯟꯕ ꯕꯣꯔ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯐꯪꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅꯅꯤ ꯈꯨꯡꯒꯪꯗ ꯂꯩꯕꯤ ꯅꯨꯄꯤꯗꯨꯕు ꯀꯔꯤ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯅꯤꯡꯕꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯅꯤꯡꯕꯤ ꯑꯃꯒꯨꯝ ꯅꯈꯣꯏꯁꯨ ꯍꯌꯦꯡ ꯅꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯅꯍꯩ-ꯅꯁꯤꯡ ꯍꯩꯔꯛꯂꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯅꯤꯡꯕꯤ ꯑꯗꯨꯃꯥꯏꯅ ꯅꯈꯣꯏꯁꯨ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯅꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯕ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔꯁꯅꯨ ꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ